Manipuri film industry gi saknairabi multi talented actress, singer, anchor, YouTuber, brand ambassador, host miyam gi Soma Laisram Manipur amadi India da tanatana Israel, Korea phawbada mahapu pamjaba fans kaya ama ngasidi leiri video asidagi mayamna khangbigani madudi Soma gi family background karamna piklingai dagi hauraga hojik phawbada Manipuri film industry asida mai pakleba personal website, boyfriend, hobby, awards, music album and the film maram aduna video si loiba putang yengbiu maramdi wari asi achumba ngaktani ahenba semjan sajanba nachade online Manipuri YouTube channel gi maikai degi mayambu taram uksari nungsibiduna channel asibu subscribe tobiu channel asigi pandamdi miyambu motivate toba amadi miyambu wakal losing pibani Soma Laisram kaisampat Imphal Manipur dagini machin manau mari gi manungda mahakna ahum subini piklingai dagi horaga Little Flower School da mahai tamkhirami adugi matung Temple of Learning Kanchipur da higher secondary loisan ki further study gi damak Rajasthan University da Bachelor of Arts loisan ki piklingai dagi isai jagoi pamjabana laikai gi harau kumai yausang sports meets school gi function kaya da jagoi isai yaukhirami matam aduda mama mapanam mahaki pamjabadu ubada mateng taukhirami class 2 kaba matamda child artist am oina Doordarshan Kendra Imphal ga kucham naraga role macha macha kaya marum kumkhirami class 10 tamningai matamda fashion modeling career taukhirami saknai rabi Manipuri film industry gi choreographer Nina Takelambam amadi fashion coordinator Kavita Kaisam makoi anina Soma gi hotna zaman adu ubada fashion modeling career aduda mateng taukhirami matam aduda Doordarshan Kendra gi Sanghalasi Malem haiba program aduda TV Daily News Report ki representative su oikhirami piklingai dagi hotna daba yade haiba gi wakalda thabuk kaya ama taukhirami school ka baga loinana tha khara gi matung Soma Laisram fashion show participate taukhirami ahan bada 2009 Orange Festival ani subada Mega Miss Northeast Guwahati runners up and the best traditional costume pangkhirami amadi catwalk of the year title su pangkhirami ahum subada Miss Northeast competition da SA top 5 select pangkhirami adubu winners oikhiramde competition haibasidi mai pakpa mai thiba haibasidi hauna sani haibagi wakhalda hotnabadi lebamde sahi kharagi matung leibak thiba thodok ama thokirami awa nungai gi sangsar asigi marakta mapabung adu khudong thiba amadagi laikhiramde matam adu class 12 exam su oibaga mapabung laikhidabagi maramna film offer kayamrum lakhirami adubu film offer adu laukhiramde mahakna pamjabadi medical line da MBBS tawbani adubu selgi awabana ngamlaktadana music album romda mai onsanki Soma Laisram gi ahanba music album video asi Hey Girl haiba video asini album asi mayamna pamnaki mathang manau naina album kumlaba matung film gi offer phangkhirami film adugi mamingna Phijang Marumda directed by Bimol Sharma Kaiku Gokul Sadananda amadi Abenauga loinana Soma gi ahanba film oibana script adu ahingda tumdaba makai pakhirami mai pak tabiyade haibagi wakhalda adugi matung lepa leitana 2011 da laima loiba tare taraju 2012 da hiktharaba samsi lal laipak da laifau 2013 da thajagi mahing amamba sayon 2014 da hu chage 2015 da toro hingbagi mahau nangna nokpa yengningi nuksi faijai 2016 da nuksi faijai tu nangi saktam nuksiba heli 2017 da tomthin sija inakta leiringai isan gi leidi mitlu akhun batake lei kamumdraba Facebook aibu hingkhora aibu sikhora 2018 da leisabi gi macha nurai hiyai yotpi chanu IPS leichin da pallaba thaja 2019 da kauphawa ningthiba nonglik khurai angaubi ningthau chanu IPS 2 amuba kundo asina chingbani music album angauba malang asi masamakna sakpani miyamna pamnabu oinaki mathang
पेले आइगी थमोय 2.3 million views on YouTube nonglikla pirangla 2.2 million views ngamadi fazau थमोय गी तेलंगा 7.7 million views on YouTube lona 3.3 million views on YouTube haiki badai 4.4 million views on YouTube ngaijarak pa kuireda 5.5 million views chang thokle 6.4 million views tumin 4.2 million views nan manipuri nafau lon khangdraba somagi fajaba saktam expression dance style mayam asi ubada viewers mayam gi pukning singsalli Soma Laisramna interview amada haiki madudi actor natragana any profession, it may be job or business, discipline, quality maintain, presentable, dedications, present minded, hard work, active, respect, smart work mayam asi maru oi haina panki amade iramdam asida leiriba fajarba labuk lamhang hai lei asi yokhatminasi amadi free air pollution oiba iramdam amma ohensi haiki January 2020 da YouTube channel gi mingna Soma Laisram haina hangki channel asi Manipur gi oina ahanba khwaidagi yangna 1 lakh subscriber oiki thauna laibi ichan amana asumna ngamba haibasi iramdam asigi yamna chauthuk saningai ni Somana ngamlaga som video yengbiriba isamaksu ngamgani haibagi asa thamjari www.somalaisram.com website asidagi photography, videography, Wikipedia ahanba information kaya amma pangbigani Soma Laisram gi future project adudi iramdam asigi Manipuri film industry asi hiena mai pakpa national amadi international level da purakpa mayam asi viewer gi mayam gi matengna mai pakpa haibadu oigadoribani aikhoi mayamna yokhatminasi khutsamminaraga Soma Laisram gi waridagi aikhoina khangje adudi ahanbada isagi haijaba pamjaba talents adu isana khangdokpiraga thabuk aduda thawai haksang yauna tawbiba amadi hotnabiba miyoiba haibasi loinamak chap mane isagi hotna jamanna isagi mahi chagadoribani ahum subada imung manungi mateng yauraga miyoiba haibasi mai pakpa heli amadi mari subada Somana matamduda Dr. Tamba phangde haina kaptuna leiramagadi asi mayamna Soma Laisram haina khangbiramloi channel asi hana subscribe tawbikragadi thank you so much tawbidragadi red button gi subscribe adu nambiyo all bell button su click tawbiyo maramdi ayagna anoba video upload tawbada isagi mobile phone da phangbigani like tawbiramu comment ta ibiramu mathang karamba saknairabi gi video yengjeningba sungsoi soidana semjarake Soma Laisram she is still singer, her hobby is singing, dancing, shopping, playing guitar asina singbani Eastern Sporting Union gi brand ambassador su oiribani amadi sports pu yokhatpa thauna leiribi sanaroi kayabu pung thaugatpa asini miyamna thoidok hendokna khangnaraba Gokul, Boni, Biju, Susmita saknairaba kaya amagi video sisu yengbiu channel asidagi phangbigani icheshan maruk mapang pungnamakpu anayek yaudaba nungaiba punchi am oibiu haina prayer tozari mamal leiraba matam adu kaithokpiraga video si yengbibagidamakta mayambu ngamkhai leitana thagatchari thank you